Rims Hospital da Chabopiyama Laikhidabaga Mari Lainana, Dr. Furambaki Mayokta, Hospital Asigi Service, Numit Nini Lep Lurabamatung, Ngasidagi Mahusagum, Ana Lang Chatabahokrai, Angang Unarabamatung, Mama Laikhidabadagi, Koisau Narabamiyamna, Hospital Asigi Gynae Department ki Hat Furambagi Mahungda, Rims Yauna State Asigi Ana Lang Sangkudimak Tabak Lepagi Kongzang Changsin Kibani. Adubu ngarang Rims Hospital ki Teachers and Medical Officials Association ki Maikai digi thabak lepagi khongjang matam kharagi oina handokle haina lauthokraba matung ngasi ayok pung nipan tabadagi Dr. Yauna ana layenga mari leinaba staff singna masagi mathauda amuk hanjin khibani hiramasi matangdi Impact News Rims chatuna yenglubada casualty ward OPD amade atay ward sing hanagum hangduna anaba sing layang lamba thengnakhi adubu hauzik fawgi oina hanagi yengnabada layangba lakpagi chang khara hanthabagi mami takhi Amoromda numit nini layangba lep khraba matung ngasidagi Rims Hospital da layangba haurakpada layangba lakliba miyamna nungaiba fongdorakli loinana hospital asida layangba lakliba anaba singbu nungsina loina biduna layang biu haina appeal tawrakpaga loinana yari makhai pamdaba thokdok thoktanaba mari lenaba singnasu matam chana mityeng changbiu hospital asina thingduna laikiba matamda sel chawna puthoktuna private hospital singda layangba ngamjadaba singi oinadi awaba kaya thengnaribani maramaduna Khata misimina thoktana bohona biduna miyamda hena fava layang fangan biu haina su pauzelakli ni tingjilo matung sa hangat pasiam nungai lai ra ba phoi ge de laitan lai chala ta laga tau je banina private ta pusam basung am daba ma sarkar ge ma layang je sina ko siam nungai je bani ma na ko kre puja matung da tingjin na ba mari lai na basingda khin biu Haijari kilo ba matung da sana hangtor pa se khoi gi lai ta la ra gi lai yeng ba ngam da pati sana saka gi da yeng ba se khoi gi yam nungai je matung da mo na thok ta na ba lai ba mayam gi siba to ri ba da sing chu chi sin na to bi wa da mayam da hai